India pumbada leiba lenga ki Medical Institute amadi hospital singi manungda RIMS Imphal Multipurpose Digital Radiography Fluoroscopy System DRF-800 leiba ahanba institute oire. Miyam ki ana layang da season nagadariba anauba system asing Regional Institute of Medical Sciences RIMS Imphal da sangaki. RIMS ki authority amadi Department of Radiognosis na senduna pangthokiba sangabagi thoramadu Institute asigi Director Professor G. Sunil Kumar Sharma amadi Medical Superintendent Professor N. Sanjib Sarukyaki. Ngasi sangariba system asida radiography yauna high resolution digital image amadi catheter hapa yauna tongan ba thabak kaya pangthokpa yaragani. Artificial intelligence ki feature kharasu yauriba system asina miyam gi ana layang da hena khudong chahalagani haina RIMS ke Director Professor G. Sunil Kumar Sharma na phongdokhi. Hairiba khoigi radiology imaging tools multi tool India gi oina government sector da khoi sina ahamane maming sina hai si multi purpose ni na sida radiography yare adagi khoi sida utkiba barium adagi khoigi highly digital image hai tare yam concise multi purpose ni sida tawris sigi fluoroscopy machine DRF-800 si install tawe yam high end machine ni sumna gi x-ray gumba sumni fluoroscopy machine gumba nate lengni mong de leng ba ya ba sinna mong de sinna ba ya ba mingon de x-ray gi radiation yam handa hanba koina x-ray da saru gi x-ray ka pada ngak ki mu kap thwa ki mu kap pu ki mu kap ta ka do taw bu darkar le ro amuk de pull up am ta ka pa yai sidar na koina ato am aruba procedure me am like ERCP adagi urology gi different procedures yam nungai na taw bu yarani table si man ka leng ba mapandi control taw ba adena masi RIMS kumba hospital amadadi achoba bun namani